अहानबद मरोइब पाउ लांजेनरिबसिंग लांजेलकपगे चाही अहुम सुबह थौराम पांगथोक्ट्रिंगै गवर्नमेंट ऑफ इंडिया ना मयुमदा हंजिल हन्नब फिरेप लौफम थोई हाइना एमपी अंगोमचा बिमोल अकोइजमना पार्लियामेंट हाइख्रे सेशन लिसिंग अनि कुंतरु कुंतरेतगी स्कूल यूनिफॉर्म लमदमासिगी इयोंगदा साजबा फी ओइना सिजिनबिनबा सब कमिटी ऑन स्कूल यूनिफॉर्म इयोंग फी माहिरोइ लुप तरुकना हाइरे आइखोई मसेल वाखलोल खेनबदगी अपुनबगी पांगल सागतपा ngamdana लेरिबनी हाइना इकलगी सेक्रेटरी जनरल वाहेंगबम लुवांग लैमना फोंदोरकले अमदी मालेम थोंगाम गुवाहाटीदा मियामना तरामना ओख्रे खुरमजरी ISTV की मणिपुरी पाउ मिटिंग ताब्रिब सिंहबु तराम नोकचरी पाउ सनोंग पिजरी लांजेनरिबसिंग लांजेलकपगी चाही अहुम सुबह थौराम पांगथोक्ट्रिंगै गवर्नमेंट ऑफ इंडिया ना मयुमदा हंजिल हन्नब फिरेप लौफम थोई हाइना एमपी अंगोमसा बिमोल अकोइजमना पार्लियामेंट हाइख्रे हौजिक सथारिबा लोकसभा गे निंगथम मिफम गे मंगानी सुबह नुमिता लोकसभा गे इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी गे एमपी डॉक्टर अंगोमसा बिमोल अकोइजमना हाउस अदुदा लिसिंग अनि कुलहुमदोइ गी मेगे अहुम द थोखिबा मणिपुर गे इरांग अदुदगी मियोय लिसिंग कयाना मयुम मकैदा हंजिनबा ngamdana लांजेनरगा लैरिबने मयुम हंजिनबा दबा चाही अनि हेलक्लबसिंग असिना मयुमदा हंजिनजरगे हाइबदा मखोइबु हंजिनबा यानब सिनबगी महुत्ता गवर्नमेंट ना मखोइदा ओनसिलगा टियर गैस कापसिनबा फुबिबगी फिबम मणिपुरदा ओइरे मसि लाना लमजिंखिबा कुकेसिंगना मैतैसिंग मयुमदा हंजिनबा यारोइ हाइरिबा सिदा मतेंग पांगसिनबा गुमना थोकपनी लांजेनरिबसिंग असिना मयुमदा हंजिनबा ngamdriba amadi मणिपुरदा थोखिबा इरांग अदुना चाही अहुम सुबगी नुंगाइतबा फोंदोकपा सुद्रिंगै गवर्नमेंट ऑफ इंडिया ना मखोइबो मयुमदा हंजिनबगी कंक्रीट ओइबा फिरेप लौगदबनी हाइखे अखोइना काउरोइदबदी चाही अनि सुजल अबादा ngasi बावदा मराइबक थिना लैरबा लांजेनरिबे रेचासिंग से सरकार ना मसागी तौफम थोकप मथौदांग पांगथोक्तबदगी थोखिबनी हाइबगी महुत मथक्ता मुक्सु हंजनहनब होनबगी महुत्ता मखोइबु हंजनदनब होनबगी द मतेंग पांगसनबा थबक तौबगी मम्मी यामना चाउना लै मसी यामना लाइबक थिनिंगाइनी so I like to draw the attention of this house to the fact that there are more than thousands and thousands of people are still linguisting in relief camp, and I appeal to the government of India that they should draw up a concrete, honest and transparent plan to ensure that these people go back to their homes before we mark the 3rd anniversary of the crisis that began on 3rd of May 2023. सेशन लिसिंगनी कुंतरु कुंतरेतगे स्कूल यूनिफॉर्म लमदमासिगे इयोंग द साजबा फी ओइना सिजनमिनबा सब कमिटी ऑन स्कूल यूनिफॉर्म इयोंग फी माहिरोइ लुपतरु के माइकैदगी फोंदुरकली ngasi कैसामफात लेबा देसाम के ऑफिसर पाउमिसिंग उनाबदा माहिरोइ लुपतरु के महूत सिंदुना देसाम के प्रेसिडेंट मयंगबम सोमोरजितना पाउमिसिंग दा फोंदोखिबदा माहिरोइ लुपतरु एमसु एमएसएफ देसाम के से सुक अमदी एम्स की मखादा सब कमिटी ऑन स्कूल यूनिफॉर्म इयोंग फी सेमदना लमदमा के इयोंग द साजबा फीबु स्कूल यूनिफॉर्म ओइना सिजननबा होनरकपनी ngarang ase tongan tongan ba स्कूल गी लुपसिंग याउना मिफममा फमलबा मतुंग वारेप अनि लौखि मिफम अदुना लाखलिबा लिसिंग अनि कुंतरु कुंतरेत के सेशन दगे यूनिफॉर्म सिंग इयोंग फी सिजनबा क्लास 8 तगे फनेक सेटलिबा से सुंगसोइ सोइदना इयोंग फी सिजनबा हाइना वारेप लौखि लमदमासिग इयोंग फी मंगहंदना थमनबा अमदी सेनमिटलोन खरदंग ओइरबसु फगतनबा लौरिबा वारेबसी स्कूल खुदिंगमकना सौगत पियो हाइखे सेशन 2026-27 दगी स्कूल यूनिफॉर्म असी यारिबा मखै लमदम असिगी इयोंग द साजबा फीना सिजननबा होटनमिनबा हाइदना कोई मदुगी कोई यामिनबा मा लेजरे अनि सुबदा महिरोइ नुपीसिंग क्लास 8 तगी होरकान फने हाइबसी कोई सेट लगा दुम लाबा पोलमा ओइजरगसु फने ती मसक्ति मालगा मपालम दगी होना थाजलप पोन मयामा कोइसिदा सिजनरपगी पक्तन सिजनरपगी वफममा होलोपोसिगी यिंगजरकांदा हाइबा सिगुनबा एकेडमिक सेशन असिदगिदी महिरोइ क्लास 8 तगी होरकान मसिगी मथक सेलिबा मयामसिदी तसेंग तसेंग आइकोगी लंदम सिदा
पुथोकचबा इयोंग साजबा फनेक्सिंगा सोइदना सेनना होनबा सेटबा हाइदना वारे ममा सुमाइना लौजरे मरोइना गवर्नमेंट की लेरिबा मै संगी लेरिबा मयामदसु सब कमिटी सिगी माइकेदगी हाइजनिंगबदी लंदमसिदा मैरोइसिंग स्कूल यूनिफॉर्म ओइना सिजिनरिबा मयामसिदा करम एरिया सिंग करी इयोंग साजबा लंदमसिदा पोथोकना महूत छिनबा याबगे हाइबसि ओजासिंग टेलोक्सोल्सन हिरम मसिगी मरम थोइदोइना खबीरबा स्टेक होल्डरसिंग मयामसु पोकना थादमिनारकांदा सिगुनबा इयोंग फिदा साजबा पोथोकसिंग मयामसिना महूत सिननबा होनमिनसि तोंगान फार्मसिंगसु मैरोइसिंग स्कूल यूनिफॉर्म सप्लाई तौबा मतमदा मपालमदगी पुसलतबसु याबा कोइसिदि सुम पुथोलगा फिसाबी मयामसि कोई योखतलतना कोई सेविलोंग यूनिफॉर्म अमसु हेना सेसना थोनबा याबसु मयामसि मपालमदगी पुसला तौबसि कोई तौबिरनो Aikoi amaga wakalol ketnabadagi apunbagi pangal sagatpa ngamdana lairibani haina iramdam kanba apunbaluf ikalgi secretary general wahingbam luang laimana phongdorakli wafamasi apunbagi pangal sagat lase haiba wakalolda ikalna sinduna chingmi tami chara chundam minabagi thoramga mari lenena phongdokhibani soibam lekai ayangpali youth club community hall da pangthokhiba thoram atuda ikalgi president naurem mema manipur commission for protection of child rights mcpcr gi chairperson kaisam pradip Kumar, retired district and session judge Aribam Nautuneshori, Udra Sanglen Sanakonungi custom secretary Thokchom Ivungohal, Tangkul Furials elder Sanbim Ningsen, Lipulgi advisor Puyam Joy, Lipulgi president Thokchom Somendro Amadi, Langom Pokpi Kabui Kulakpa Gonmei Razen Nachingbana, Atoiba Mitunglen Sing Oiduna Sarukiaki. Iraiba kidamakta Tawaina Ponthapi Kraba Atoba Tobisingi Mafamda minute and 2 minute leptuna Ikaikum Nabotke, Wahengbam Luang Laimana Taraduna Kunai asigi yaifana bathabak thoram kayada ikalna achoba thodang loduna lai apun bagi pangal sagat minabagi wakalolda ching tam ani punna thabak pangthok minarakpagi awaba adubu ningsingba oina amadi kunai asigi tungi mirol singi damakta kari thodang lausigi haibagi khana nainabagi tanja adu lauraga chakchara amamam saminabani amadi apun bagi pangal sagat minaduna kunai asi manglomda changsinminasi haina ikalna Miyamda pauzil piduna lakli. Tungdasu matam khudingmakta ikalna lebak miyam gidamakta yaifana bahotnagani amadi lepkani haike. इकलना चाही खुदिंगी पांगथोक चबदना तनाम तुंग कोइना मियाम गी दमकता अखोइगी खुनाइ सिगी अंगम थौदांग खरा यामिनबा सि याबा ngamnanaba दुगा अखोइदी हौजिकसे मतम सिदा अखोइ अमग वखलोन कया अम खेनबदगी अपुनबगी पांगन सागतपा ngamdana लेरपसिदा अखोइ हौजिकती खिजिक्तंग पोइनु लोकसनरपगी मयामजे खोंगंग खुकंग मतम ओइबसिदा ngतंग पोथारिङै सिदा मयामसे अमुक्तंग जिंगमी तमी सिंगसे पुन्ना पुनमिनरगा हावबा हावतबा चानमिनरगा खुनाइ सिगी तुंगी मिरोनगी दमकता अखोइना करी थौदांग लौसिगे हाइबदु मैम खन नैनबी तंजा लौजब अपुनबी पांगन सागतमीनबसी हाइब पाउजेन सिमगा लोइनाना अखोइना ममांगी चाही दगी चथजरप दुगुमलबा खोलाव हाइगद्रा पाउजेल हाइगद्रा सी तमजनबगीदमक्ता मियामदा सिगुंबा थौरमसी पांगथोकजबनी Cycling for Peace in Manipur haiba thimda Delhi dagi cycle thoduna lakiba Malem Thongam Guwahati yaurakuna Guwahati Manipur Bhavanda miyamna harau jamna okre Bangangar Manipur gi Women Society World Mighty Council Manipur Basti Mairapaibi amadi Manipur Basti Athletic Club na Malem Thongam bo harau jamna oktuna angamba mateng sing pangkre maki khongsadasiga mari lenana Malem Thongam na phongdorakpada Delhi dagi haukiba Mahaki khongchat asi makha tana Guwahati dagi Manipur gidama khongsanaba semsaba loire maki khongchat asi kanagumba lupna traga political party mataga mari leinade Manipur da khundaminari ba ingbata papamba pumna makna mateng pangbiu Manipur gidamak lakpada security pibinaba Manipur gi governor da aiba cherol pikre maki security asi Assam fawbudang pirakpa oibana Manipur yausinbada mai pakla roidra haibagi jingnaba lei idea of India idea of Manipur gidamak aikhoi puna lemina se Manipur lenga ki maikai dagi security pidrabasu mahakna Manipur da changlaknaba firep laure jahi ani makhai helaba lana sida India lengakna Manipur ingbatapa hanjilaknaba paikhatliba thorang sing asida mateng pangboina mahaki kongchat ase chatpani haike
aina makha tana lakadoriba Nagaland aduga Manipur yawdringai marakta leiramba tilinau community khudingmangna su aigi journey sigi matangda mapung phana support tawbiyu aduga maru oina kanagumba khulai paiba loop organization amatana aigi journey sigi matangda ayat apan bibiganu aduga punamakna mateng pangsanbire harakanda idea of Manipur aduga idea of India gi oiba kanglup furup punamakna hingminariba country sigi oiba masakse top masakse hena mapangan kangkhalakna bahona bada koi punamakna puna leminasi aigi journey sigi matangda maru oina government ki side gi security pibirakta bataraga su ayhaki di Manipur changakpa haibasi ayhaki apam boibanina aidi soidamaki Manipur changaknaba aigi di chapchaba phirep leijare Transgender Malem Thonga Manipur da Hauzik Thok Libairang Solution Bapandam da Delhi da gi Hauzik Assam da Yorktuna Ladiba Sege Makata Boyna Mahak na Manipur da Mahak na Lakpa Matamda Asoyangam Thok Labadi Madugi Daita Khudingma Hauzik Paliba Lenga Kasina Pugadabani Haina Nongpok Lengak Nupi Apun Baluf Imphal East ki President Yandrembam Ongbi Memana Fongdokre Hirama Segi Lub Asigi Vice President ki Yumda Pangthokpa Paumisinga Unaba Amada Mak na Makata na Mahakumba Transgender Amana Cycle Tongduna Dam asigi awaba tariba ase ingbata papurakna papauzil puduna chatlibani asam lenga kyawna mahakna thungluba mafamsing adugi police amadi miyamna mahak putaramna okpiduna thauna losing hapirakli Manipur lengak nasu mahakna asam dagi lakpa matamda su Manipur gi miyam amadi paliba lengak asina asoyenga miyawdana mahaki khongchat ase mapung fahanse karigumba mahakna Manipur da lakpa matamda karigumba asoy angam thoklabadi Manipur da lariba nupiluf mayam asina amukta sangsin khidriba mawongda khongjang sangsin gani haike अखोई होजिक मागी दमक लेपी सिरबजु अखोई लेपखि गनि करिना मागी मरनाय नुंगाइगे नजत बनति हैबमा अदो लेबाक सिगी ओइबा इरमदम सिगी ओइबा पुरगा पाउजेन जे पुरगा चली बनिना करिगुम फतनुंदा थोक्तना करिगुम मा तोब तारगदि हेन चावबा हेन लुबा हेन लुम्बा अदुगुम्बदो खोइगी मणिपुर लेंगाकना सेंट्रलना पुगदबनी माबु फतनुंदा मा मालेम थोंगाम जिबु हेक थोलकपदा मणिपुर की लेरिबा मैरा पाइबी सिंग काचिन कोया लेरिबा खुदिंगमक्से सब मानना होरागा ख्वाइदे हेन चावबा इहौमा थोलकने हैबा पुथोकने अखोय ngamnaba honagani Manipur University ki Center for Myanmar Studies na sinduna upcoming election in Myanmar and its political implications saiba hiramda special lecture amadi India amadi Myanmar ngamkhai dalaiba miyam gi maramda iba lairik fongbagi thoram MU gi court hall da pangthokre thoram aduda MU gi Vice Chancellor Professor Nauram Lokendra Center for Myanmar Studies Manipur University ki Director Professor MC Arun Kumar former Dean School of Human and Environmental Science MU amadi Director Center for Myanmar Studies Manipur University Professor Wangkhem Nabakumar amadi Imphal Review of Arts and Politics ke editor Pradeep Phanjobam na chungba sarukya ke Thauranga mari lenana Professor MC Arun Kumar na phongdokhibada yumlo naba Myanmar da achouba irang ama thorakpadagi achouba chaitheng ama Manipur da su fangli hairiba chaitheng ase punna khangminana ba thauram ase sinmani haike Burmada laiba election gi democratic process ama hore iba sita mayam na yaning da pot mayam ama lei maruina military na still sarkar se 25% muk 30% muk se makhoi na paisal laga leina na bagi magi posu leiba madusu ikang na bani na Myanmar da magi ku tawgraba matung da khongai irang mayam sing asiga northeastern India da maruina migration gi illegal migration illegal immigration kaina mayam na hainari sa maramdi ade irang si leirabani na somda mi sa hana su lamba dagi henna lakshan bagi pot ama ui aduga hingba wabani na makoina su araiba paisa tanaba honaba matamda popi thaba amadi number 4 amadi atai drug karbar to basa masi Brahmada su am sathi ne hengal e 2024 amadi 25 te am saung ne hengal e madu hengal pagi impact sa Manipur amadi northeastern India even Delhi da ekoi under kurkezi sohum sa mari hena phare ga na tawriba potsa sigi implication mayam amalai madu su ekoi na hairiba illegal immigration ki pot dagi trade ki drug ki kari ki illegal threatening asigi potsi su yauna maswai gi potsi da makui gi election duna kari ahung bo porakata ge haibasi su ko yengani ngasi ki kaino si da discussion da
Su Taunabada Yaudaba Chin Kuki Liberation Army United People's Liberation Front ki Masana Masabu Commander in Chief ni haiba Mr. Saikhongam Elias Ngamcha Baite Koba Chahiang Kairum Suraba Miwe Ama Churachandpur Police na B Faicham Village Taki Fare Haide Mangondagi automatic rifles na masu Fagat Le Haide Namthak Taubiba Amadi Nupi Oibigi Kaikumnaba Manghan Kibagi Maralda Fast Track Special Court Pokso No. 1 Manipur gi Special Judge na Mioi Ama Mara Lede Lautokre Fast Track Special Court Pokso No. 1 Manipur gi Special Judge RK Memchagi Court na Mara Lede Haina Lautokraba Mioi Adudi Khaidem Bisemvor Elias Suresh Maitei Laifamna Imphalis District ki Lamlai Police Station Konba Nongdam Maning Lekai Dagini Apokpagi Mingna Khaidem Ranjit Maitei Thaudogasi Thokiba Matamda Masagi Chahi Nifu Sukre Haidi Thaudogasi Lising Ani Tara Mapalgi October Taranithoi da Thokibane Ngase Sathakiba Sentence Hearing Aduda Khaidem Bisemvor Maiteibu Court na Pokso Act 2012 ke Section 6 ki Makada Maral Laire Haina Lauthokibane Haidi Imphal West District ki oina lupa lakh marfu changna saba soil testing laboratory ama lamphel patalaiba DAO Imphal West ki office complex ta hangdokre District Agriculture Officer Imphal West na sindunanga se World Soil Day 2025 ki thoram lamphel patalaiba District Agriculture Office Imphal West ki office complex ta pangthokpaga loinana complex ase da soil testing laboratory hangdokpagi thoram aduda Agriculture Department ki Additional Chief Secretary Vivek Kumar Dewangan Director Peter Salam, Joint Director T.S. Gladney Monsang, Imphal West के District Agriculture Officer S. Kennedy, Agriculture Department के Makok Thongba Officer amadi State ase के tongan ba mafam singdagi lakpa laumi kyana sarukya ke Thauramaduga mari lenena Agriculture Department के Additional Chief Secretary Vivek Kumar Dewangan na haikibada chahi khudingi Thailand gi ningthau Bhumi Vol Adelia Des Ningsing Duna December Manga se Pangthok Tuna Lakli World Soil Day Pangthok Liba Miyamda Lebak Lehaugi Maru Oiba Mayamda Khanghanaba Pandamda Pangthok Pani Soil na Mana Masing Haubada Support Tauri Masing Tingam Draba Organism Kyagi Habitat Oiri Water Quality Regulate Tauri Loinana Carbon Cycle da Maru Oiba Role Ama Lauri Soil na Chunjaki Chathoki Foundation Oibada Natana Isingi Filter Amadi Storage Taunabagi Medium Oiribani Soil na Carbon Store Tauduna Climate Regulate Taubaga Loinana Biodiversity Kaya Support Tauri Soil na Land Based Agriculture Tauraga Puthokpa Chana Thaknaba Potlam Chada Marfudara Mapal Puthokli Soil gi maruiba sing lomi sing da hena khanghanaba Department ki maikaidagi advice pibo changi haina phongdokhe We need to sensitize people about the utility of the silent hero. The soil is the silent hero beneath our feet, which helps us in food security because 95% of food comes from the soil only, world over. So this soil is very important element in our life and stress upon the importance of this soil. This World Soil Health Day is being celebrated. The soil also signifies the biodiversity. The soil is the natural habitat for about 59% of earth species who are alive in the world today. With regard to climate change mitigation, soil plays a very crucial role because what is happening is that you are all aware that global warming is happening. The emission of carbon dioxide is quite prevalent and the ozone layer which traps this heat which is emitted by the earth Ngasigi Thauram Aduga Mari Lenena Laumi Singda Soil Health Card Su Yentoke Agriculture Department ke Director Peter Salam na Hakibada Laumi Singda Soil Amadi Soil Health Card ke Maru Oiba Ningthina Khangan Bachangi Lakadori Bachahida Soil Health Card Pai Drabade Department ki Oiba Kana Busing Pidabagi Khongthang Paikat Naba Thaurang Leire Soil Health Card ke Maru Oiba Laumi Singna Ningthina Khangan Ba Ngamdabadagi Kudong Chataba Amadi Leiragasu Tangai Fadana Laumi Singda Gyan Tahanba Amadi Mathautari Phongdokhe I would like to request our DAOs and our officers in the department that in the coming years we should try to make the soil health card as a mandatory document to avail any benefit being provided from the department. I think that if we move towards that aim, we will be rightly addressing the importance of the soil and the soil health card. So even if we cannot make it mandatory in the
immediately in this 1-2 years, we should work towards the aim of making it mandatory, so that the importance of the soil and the soil health card should be conveyed to all the farmers and to everyone. Our field officials in the district should reach out to the farmers, knowing we should not wait for the farmers to come to us. We should reach out to the farmers, provide the soil health card. Soil health card, if we do not explain to them properly, if we do not handhold them, Manipur da han boina numitum ni chathagadaba state level gi oiba pena saisak sangdamnaba ngasidagi Lamyan Basanglen Palace compound da hodokre Manipur Cultural University su lairabanina lenga kamadi mari lenaba department sinduna thangta da natana pena khulangi saina chingba musilakli ba mamalyam laba art form sing high school gi thak tagi takpi tambiduna yokhat minaba mathautai haina UNLF ki former chairman Ningthemsa Sanayai mana phongdokre Punchirol Tibalufna leiho nungho sanglen gi matenga loinana Pangtokpa ahan ba pena saisak sangdamnaba hodokpagi thoram aduda UNLF ki former chairman Ningthemsa Sanayaima Pandit Achouba Leiho Nungho Sanglen Irawot Ningthauza Leiho Nungho Sanglen ki president Kumalambam Tombi amadi Punsirol Tiba Lufki president Huidrom Langamba Mangangna Sarukya ki thoram aduga mari lenana UNLF ki former chairman Ningthemsa Sanayaimana aikhoigi narrative art oina leriba pena saisak asi hogolakliba naharol singda hena Duna pena saisak yokhatpada pangthokliba pena saisak changdamnaba asina chauna kanaba piragani amaromda aikhoigi lejoriba art form sing yokhatuna hogolakliba naharol singda hena khangannabagi damak high school gi thaktagi thangta da natana leriba art form sing hapchinduna hapta amada ahumlak kumba pamjaba mahiroi singda takpi tambirabadi hena afaba oituna Manipur Cultural University ama leiraba asida magun hena lehanbada chauna mating oigani haiki Aku school and college ki curriculum masugumba koi na chahi sakte ade mera ba shum koi culture art forms in ase masi yokhat na ba pano ase aju power de maru ina lana ki ba ado volunteer organization singa ba single ko yokha ko na ten ti school da thang ta ke no ha pe mai ta na school khudina ta maru ba aju political mai professor university lai ko aduga lono kaise university lono chala gi tamde adu bigen degi hona anang school high school lagi se chewa mada anu ni gumba kama kana thang ta tamning ba pena tamning ba ulagi se tamning se kha masi ekoi gi satam takwa dumba not we can only have say masi anang sin su wakha kha maru ani khai sima kaya tunggal akada lenga sina masi wakha thamaga school amai mai sing tamagi hapaga yam kale Pukning wakhal gamari leinaba Hiram Singda Miyamda Seba Tauduna Lakliba Syrian Care Wangkai Ningthem Pukri Mapalgi banner makada Paring Naina Putoktuna Miyamda Pukning wakhal kaya piduna lakliba Laita Rasi Pukning wakhalna Jahi Nepal Miyamgi Seba Tauduna lakpada Achouba Thodang Lauduna lakliba Miyoy Singi Mafamda Tawimal Khangba Utpa Gratitude Day gi Thoram AIR gi auditorium da pangthokre Thoram aduda masak naiba Miyoy kana sarukya ki bagaloinana Laita Rasi Pukning wakhalna Miyamgi Seba Taubada Achouba Thodang Lokhiba Miyoy Singda Achamba Khudol Sing piduna ikai khumnaba utki Thoram aduga mari lenana Psychiatry Department RIMS ki Professor Dr. R.K. Leninna Laitara si Pukning Wakhal asi khakta natana tongan ba thoram kya share and care na putoktuna Pukning Wakhal gi anabadagi kannaba hotnaduna lakli Pukning Wakhal gi anaba si aikhoi khudingma kini confirm thoi Pukning Wakhal gi anaba hanthanaba aikhoi puna hotna minasi phongdokhi Ek pokoknya sih kalau dah pergi kumi waktu dia hoba kumi waktu dia nonglei dusi kumi waktu dia nongju kaya mama pirang sinta di bawah kup kaya mama masih sakit pasti nanti aduh gini gini aseslah aku nak kaya muka kata overwhelming hoba ubat hak magam berapa mikut jauh tak nanti masih mama mikut singa aku ikar main teroga kena kata ke aku ikar main teroga kena ke ayo sih kena kita bioi ke anak pesan nak bioi ke anak I will not be able to know it. Because it's my neck, making us out in it. The city, going in Taiwan concepts that I don't think another report me, I report Sita, and the governors of the sea, as I said, you are going to chat our day.
mental health se ko puna makin he na lobi na si ado ga ko ngai na un wa khal leita na ingina ba nasi gi orian gi he gi matam sida umi leita ba ngam ga do adu ni ko na pam zaba Lokta ki phumdi dagi har semlaga lawmi singda lemni yenthok naba hotnaba hore haina Manipur University ki Life Sciences Botany ki Professor K.S. Lal Biharina lamfel pata laiba ICAR Manipur Center da pangthokiba World Soil Day ki thoramda phungdokre ICAR Research Complex for NEH Region Manipur Center amadi ICAR Krishi Bigyan Kendra na sinduna Healthy Soil for Healthy Cities haiba thimda pangthokiba thoram aduda Imphal West Zilla Parishad ki Chairperson Lystrom Bobby ICAR Manipur Center ki Head of Regional Center Dr. C.S. Basudana Chingba Sarukya ki Thauramaduda Professor Lal Bihari na makhata ki bada Manipur da lawmi singna kudsem gi har season na bagi chap chaba chang khangdana season na bana lehaw manglak na bagi achoba maram oiri leibak lehaw haibasi loiba naiba mahusa gi lanni law uba matamda lawfam amadagi khwaidagi wangna pothok na bagi pandamda kudsem gi har napi amadi til hidak chang wangna season na basi lehaw hat na bagi thawongni Masina miwi babusu masa matanta season na bahot na bani Manipur da fangliba lebak lehaw asi tongan ba matik mayay ama yawi maramna lamdama se da thariba ensang napi gi mahaw atopa mafam da thabada fangbang amde asigumba lehaw asi hena fagat halabadi malemda khwaidagi faba lebak lehaw ohenba yagani Mai thadok tun manghaliba charu amadi waidagi carbon farming gi har semlaga seasonaraba lokta ki fumdi dagi har semlaga seasonabada afaba lehaw ehenba yagani lawmi singda fumdi dagi semba har lemna fanganaba akanaba thorang ama paikhat bahuri haiki Lebak ta yaw lehaw se lebak ta yaw ba component mayam se mangma ta yaw ba nutrient mayam si loiba nai adu nuti sinari ma mayang tarak doi Sapane, bukai yang mani bukai se kau nak nanti kita tahu tadi mayang tarak tu mana maju, bagi lighthouse mayang tarak tadi. Sehingga lighthouse se kau nak minimum dari optimum level dah, maximum dah tu optimum level hai si pothok dah kau dah beri yang ada hawatra tu thok dah ni, hai si optimum level ni kau dah lagi. Hawatra tu sih mayang hawat tu thok ya, nama antara kasi dia thok ya, bagi hard sih nama. Lalu mari pesticide, dakar tahu itu dunia sini punya optimum yield hari. Lamdamasagi irang asina maram oiraga tampak ki mafam singda lanjena tuna relief camp singda changza fam lauduna leiriba internally displaced persons IDP singbu mayumda hanjelalu haibagi pandamda kokomi gi meeting makada tha asigi amadagi kuntra matoi fauba thabum chupna chatharakiba wakan mi fam khongjang ngase mangani suba numita makhatana langboi khongnang khongda tongan ba IDP singna sarukya aduna chathakre conference Kumar navigating the global crossroad Navigating the Global Crossroad 2025 Contemporary Challenges and Sustainability Haibatimda nominee chupna chathagadaba International Conference ngasidagi Dam College of Commerce ki Auditorium Hall da hawdokre Indian Council of Social Science Research ICSSR New Delhi ki meeting makada Dam College of Commerce Danamanjuri University Department of Management Manipur Technical University Manipur amadi Northeast Eastern Management Association sinduna nominee chathagadaba conference hawdokpagi thoram aduda Assam University Silchar gi Vice Chancellor Professor R.M. Pant Danamanjuri University amadi Manipur Technical University gi BC Professor W. Chan Babu na chingbana DICE member oina sarukya ki amadi International Conference adugi souvenir amadi journal su fonki thauram aduga mari lenana Danamanjuri University gi Vice Chancellor Professor W. Chan Babu na Environmental Sustainability Economic Sustainability, Social Sustainability hariba ahumasi kadai fauba changsin bangam labage masi grassroots level da thaba koina changsin bangam labra ngamdribra haibagi matangda ngasigi conference ase pangthokpani United Nations na Sustainability Goal tarataret semgatpa horakpagi hauraga malemda leriba leba kyana sustainability ki goal se saugatuna laklagasu malemgi mafam kyada lan tawbudi tokte climate change ki ahong basu adumak leiri
Laiba kyana sustainability gi damak GDP kaya thadai hairagasu kariyamata uba fangdri haina fongdokhe. Sustainable Development Goal Tarataresi United Nations na Shangot Pahawra Pudding Asi Power, Pritibi Lebak Panamona Sustainability Sigi Mama Matang the focus Taudan Didum Lai. Adubu, Pritibi Lan Hibicity Tokte, climate change issue city, Adum Lady, the Lebak Pudding Monamagi GDP component, Nama Sustainability, the Tadai, and I cry over Tadarino. Aduga, Tadariba Mayamsi, Uvu dem the Pangdem. Aduna Ikoina, Shiemiba, action plan Mayamsi, Tangish in a relevant Oidibra, Amazon Oidibra. Haibase ko jubab ta dem adu United Nations na pidi ba magi target mayam focus mayam se aikon implement tawi haraga aikoi gi desh sida atoba country mayam sida adu gi impact si kari lege haibase gi discussion ya khoi na ngasi 2 days international conference tongdori base Pau gemrak thana tem break amatang nominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba, chaning thakning ba phawdaba puk nungaitaba, khong hamba nungairakaba amadi kuchu kumen senghalakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada! Yeme makigano. Azabe thammo. Sigi yumse next TMT na checksin na laksilaga thamkhabani ne. Tada nang se Juhar habaga amta kidarbo. Asumna mayamna machalbo ngapshan dugum masigi yumasibu asoyangan kokadabagi extic TMT na ngapseli. Extic TMT Johar habati ngakokna na basemani. Zarman technology si na bana concrete katokna tinaba matamda kapamul amuk hena hengaladli. Extic TMT strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli. Pumna magsibu kudakta phanba ngamlaba Capidon cup syrup. 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breakitung da taramnok chari makhata pau pizari District Administration Kakching Gimiteng Makhada District Child Protection Unit Kakching Amade Department of Social Welfare na puna senduna Children's Day celebration gamari lainana kairak jingkai hunba lekai dalaiba Morning Star Children Home Amade BDS Children Home gi angang singda warm clothes sing yantokre Tharamadu da Additional Deputy Commissioner Kakching P Santikumar SDO Kakching Kedarnanda Pochangbam District Child Protection Officer Thobal Kakching Gezo Raskumarina atoiba mitung sing oina sarukya ke Tharamadu da wangang kibasingna kairak jingkai hunbada laidiba Children Home ani asida laidiba ngang singda afaba chunjak saduna afaba wakal khanduna lairik ningthina tamduna tungda afaba miyoi amamam oina na ba hotna kadavani haike Aksan nuai tabada natana jangi matang saki matang da di hongi matang da yena ba anything leba nang nuai tabako noi ma to leba yena ba leba smui da hai ka dongni sai nuai to le hai ka dongni atu hara matung da nangi nuai tabado koina nuai na sendori The Sekmaijin Part 2 Cooperative Collective Farm Society Limited, the Sekmaijin Part 2 Joint Farming Cooperative Society Limited asigi manung dalaiba khoidum lamjaugi lau pari chamagatara tarukhairiba si lisingani tara da phaba masagi pata Setoktuna loiraba matungda Kakchingi ARCS na hariba society asi lisingani taragi November tara mathoida cancellation certificate pikrabasu lawfam singni haina the Sekmaijin Part 2 Cooperative Collective Farm Society Limited, the Sekmaijin Part 2 Joint Farming Cooperative Society Limited ki member Sorokhaibam Basanta Maitena Paumi Singda Fongdokre Society Sing asigi President W Naba Maitei yauna pangthokiba paugi mifamaduda makna makhatana cancellation leidaba Society Sing asida masana masabu Society asigi Chairman haijaba Sekmaijin maning lekai dagi Waikhom Sanatomba amadi Oinam Brozena asaba pata kaya semjin sajinduna masa khangdaba kuki yauna chingmi ichilinau kaya da yunsinduna achokba irang ama thokna basille hiramasi gi matangda lamdamasi da laidiba CSO singna mityeng changbiduna achumba asengba sing puthokpiu haike cancellation lairaba society asida masana masabu chairman haijaba Sri Waikhom Sanatomba sing amadi Oinam Bojen sing asaba pata kaya semjin sajinduna khangjadaba jingmi isin inau singda yonsinduna asokba irang ama thoknaba sile
masida lebak asigi CSO NGO organization singna miyeng changbiduna asum madu uthokpiu masida waikom naba maitai aingonda phatanungda thoklabati hairiba waikom sayatomba singo amadi oinam bojen sing anina daita bugarabani Jalyangrong Baptist Churches Council of Any Center Church Siluan gi Silver Jubilee Thoranga Mari Lenana Academic Symposium ama pangthokre Project Coordinator of Bibles International Dr. Latongam Rongmai amadi Garrison Church Manipuri gi Chairperson Dr. Lungsanlio Panmaina Resource Person wina sarukya ke Thoramadu Theological Graduation amadi Theological Education gi khananabagi matangda Resource Person singna mamutana takhe Radio Loktak Uchiwaga JDO Imphal West Wangoi Kakching Thobal Bisnupur amasung Mera Yuva Bharat Manipurga Khutsam Naraga Haukiba November Gitang Tara Marida National Children's Day dagi Hauraga Tangkun World Children's Day numit fauba pangthokiba First State Level Children Program on Talent Hunt and Exploring Potential hariba theme asida Class 1 dagi Class 8 fauba tamba Manipur gi tongan ba school sing dagi lakpa Mairoi sing gi athoi ehen sangdam nakibagi makok mathang tarba singda certificate tracksuit case award ke manamathum yenthokpagi thoram amang ase Radio Loktak ki auditorium hall da pangthokre yenthokpagi thoram da mayang Imphal gi SC gi ex minister Dr. K. Ratan Kumar Singh Mera Yuva Bharat Manipur gi joint director Dr. S. Dhanachandra Singh JDO Wangkoi ki wahengbam Lakshmi Pyari JDO Kakching gi Manglangbam Rakesh Singh Uchiwa GP gi ex Pradhan Haikrujam Indrajit Social Worker Laishram Kunjakesor Amadi Atai Masak Naiba Miyakyaso Sarukya ke ex Minister Dr. K. Ratan Kumar na hakibada Aikoi Furup Ase Asina Culture Oiba Amadi Sana Khotnabagi Lamda Malemda Masak Takliba Sigi Maramdi Aikoi gi Oiba Masel Aikoi gi oiba masal gi marakta mateng pangnaba amadi jagoi isai nat ki oiba sana khotnabagi oiba maram kaya ama umanglai haraubada machak mayam ama yawi aduna piklingai matamdagi aikoida lai haraubada information education ama oina sagol naduna lakpana aikoida culture amadi sports ki oiba kanaba kaya ama fanglibani haike अकोई से आमना समाज का अकोई मियाम से कोई लेकाई की वगैरह नत्रका कुंगंग की वगैरह अकोई से कम्युनिटी ओरिएंटेड कोईबा अदुगुंबा अकोई सोसाइटी अमने कोई मसेन मतेंग पांगनाबा मसुम बे कल्चर से आमना लेबा पर कमरे कोई सिदर गुबदम न तौरे अदुबो हुजिक्ति मसी आमना रिवाइव तौरपगी अकोई मफम खुदमत उबो फंगी अदिगे अकोई इंडिया दना नतना पृथ्वी दंग से कोइना थिएटर की लमदा फिल्म की लमदा ड्रामा दा अदिगे जगोई दा इसई दा मसिगी मयाम मा अकोई टैलेंट बे आममा पुथोई से कई रोदा अकोई ग्रास रूट तगी मसिगी अकोई चटनबी अमा लाखोसे मसिगी अचौबा अकोई कानबदुमा अकोई लई RBLLDM Thobal amadi SLBC Manipurna MSCB Thobal amasung MSRLM Thobal kapuna kutsamna duna sinduna ngase Financial Literacy and Deep Account Settlement haibasida district level mega camp ama Thobal district ki 10th da laiba 10th laibung community hall da pangthokre Tharamadu da RBI Imphal ki manager LDO Mayur Agarwal Nabard ki AGM Thokchom Kiran Singh MSCB ki AGM and Randhirna Chingbana DICE members singwina sarukya ke mega camp da district ase manungda laiba SIC members kaya weaving society ki members kaya amadi akoi bada laiba punna mioi chaniromda account opening re KYC div account settlement Pm-Istv enrollment Pm-JJBY enrollment APY enrollment Udyam registration amadi e-Shram registration ke service kya su fangan baga loinana loan kaya su yentokhi mega camp adu ka mari lenana LDM Thobal district Dr. Maitram Uttam Luwangna Thobal district ki miyam da bank na piriba kana bakaya amadi miyam na tangai fadana khangdaba yadaba kaya gi matang da wafam kya phungdokhi Thobal ki oina hotspot account kun gi mathak ta tawre SBI ki oina lupala mapan gumadi claim to thokare hai be account se kun chai ni 5 kan da koi account le pisa se RBI ki def account sakhi bose mu claim to thokwan da sam bani koina ko ki pan card Aadhaar card passbook ko सिपिशन रोनी बैंक ता अदुगा नोमनी नि दा दम प्रसादे फालुदो सरे रुपे काउंसु मियाम नै कोसी से सी लोने क्लेम तो फुपिउ डिसेंबर 31 मुंद कैंपेन नै अदुगा अदि मनुन सुन तो बुए को सिमा दन क्लेम तो बियो सिमा लगे दे फगी री केवाईसी तो बा ngasi कोई री केवाईसी से सही उम भारगदी ते काउंसु इनोपरेटिव तारागदी री केवाईसी तो फुपि बना तगदी कोई पिसा ऑपरेशन हाथ तो फचुन यारोय लोन लो बको पदसु यारोय
ISDFC Bank amadi Jenims kapuna khutsamnaraga ngasi Jenims Blood Bank ta blood donation camp ama pangthokre. I help save lives and you haiba asigi hiramda pangthokiba camp asiga mari lainana ISDFC Manipur branch ke manager Thoksom Dinakumar na camp asi ISDFC Bank na chahi khudingi December tha asida Manipur khakta natana India pumbada pangthoktuna lakli camp asida punamioi humbudara romna sarukya aduna donor oiki masida maru oina ISDFC Bank asi financial khakta da tauba natana miebagi punsida I haiba si mathau tabana camp asi pangthokpani haiki Jenims की authority का खुशम नरे हारे गाइस ISDFC बैंक ना blood donation की थबक असी तौगनी हारी बसीदा एकोई approximately 70 donors का असी एकोई का पुलप असीदा blood donation तौजरी हारी बसीदा एकोई ना Jenims की expert सिंगर लोनर का associate तौरगे every year एकोई तौजबरी हाई बसी only Manipur दगिरते all over India दा December था खुदिंग दा blood donation camp तौई only financial दा नतना मियोई बगी पुंसीदा life ता दरकार तावा EAC एकोई सिगिसु मयामदा इनिशिएटिव ओन तौनी कुंभी एससी की MLA S प्रेमचंद्र की MLA लोकल एरिया डेवलपमेंट फंड की साबा साइटोन हयाईकोन कम्युनिटी हॉल MLA S प्रेमचंद्र न संगादुना लमदमदु की मियामदा खुदसिनख्रे साइटोन हयाईकोन कम्युनिटी हॉल संगाबगी थौरम अदुदा साइटोन ग्राम पंचायत के हानगी प्रधान M इबोमचा वांगु तेराखोंग ग्राम पंचायत के हानगी प्रधान P बालेश्वर बोरायांगबी ग्राम पंचायत के हानगी प्रधान थियाम रोमेश न मरुइबा म्यूसिंग विन सरुक्या के थौरम अदुगा मरी लेनना साइटोन हयाई कोनगे कोइबदा लेबा अहल सिंगदा निंगथम थागी यंगलगा ब्लैंकेट खुदोल तमख्रे साइटोन हयाई कोन कम्युनिटी हॉल दा पांगथोकपा थौरम अदुदा लमदम अदोंगे मियोय क्याना सरुक्या के थौरम गा मरी लेनना MLA प्रेमचंद्रना महाकना अंगम बखरदंग अहल सिंगी दमक मतेंग पीबनी केंद्र की मियाम की थबक सिंग लेप्तना पाइखत की मसिदा मियामना महाकपु मतेंग पांगबियु चौखत थौरांगी थबक पाइखतपदा राजनीति तौबिगनु अखोई पुना चौखत मिनसी हाइखे कोइलोगी पूर्णिमा फाइदगी हलमन सिंगना हाइना बदली पूर्णिमा निमित की फजबा निमित्तुना लापको लोइनेना लमदम मसिदा पुंदामिनारिबा अमदी आय कोन की नुसिरबाई माइसा कोइ पुनबा अंगान पूर्णिमा अंगान कोई गान मिनरसी हाइनी मादा थौनिजरी हाइना थमजगे मी साउना बहनाबा मिगी मुं कायना बहनाबा मधुदगी एकोइ मैम सेक्शन सी हाइबसिमुगा आई थमजगे लाइबाक सफन बहनाबा लमदम ममन नुगायना बहनाबा आइगी मुं नुगायना बहनाबा इसे लाइमिनरी बा कोइ मसेन की याना बदुनी नुसिना बदुनी अदुना एकोइ मसेन हिमालयन बिना असी फावबदा टेक त कायदना कोइ थंबिरी असोइ नाम क्या रिंगा कोकबिरी तुम ताप कयादसु हे नमाई पापा नुगाय पापा अखोइन अफब थब क्या तबुंग अमगदो ओइरसी हाइबुंजु थमदरम यापन खुंगंगी मफम सिंगबु चौखत नबा मदी नुपी ओइबी सिंगबु खुदसा हाइबे याउना सेनमेटलोन फगत हनबगा लोइनना मखोइबु अमतो ओइना पुंसिनबगी पांदमदा मणिपुर स्टेट रूरल लाइवलीहुड मिशन डिपार्टमेंट ऑफ रूरल डेवलपमेंट एंड पंचायती राज गवर्नमेंट ऑफ मणिपुर की मिटेंग मखादा रूरल एरिया दा लैरिबा ममा ओइबी सिंगदा कानबा पीनबगी पांदमदा सेमखिबा सिंगल नुरा विलेज लेवल फेडरेशन तबुलगी चाही अमा मपुंग फारकपगे फाउंडेशन देगा लोइनना चाही के जनरल बॉडी मिफम अमदी SIC तरहमदोइदा कम्युनिटी इन्वेस्टमेंट फंड लुपा लाख 13 मखाई DC बिष्णुपुर पूजा एलांगबम ने यंथोक्रे क्लस्टर कोऑर्डिनेटर L लंचेनबगी मिटेंग मखादा सेमखिबा सिंगल नुरा विलेज लेवल फेडरेशन सिंदुना यांगोई निंगथौ लाई हराव बुंग कम्युनिटी हॉलदा पांगथोकिबा थौरम अदुदा अंगोम अमरजीत सिंह डिस्ट्रिक्ट मिशन मैनेजर बिष्णुपुर MSRLM नोमाइटेम इबेटोन देवी प्रेसिडेंट सिंगल नुरा BLF L लंचेनबा माइटे क्लस्टर कोऑर्डिनेटर नंबोल ब्लॉक सु सरुक्याकी थौरम अदुगा मरी लेना सिंगल नुरा विलेज लेवल फेडरेशन की मखादा लैरिबा SIC तरहमदोगी मेंबर सिंगना वेलेब असे सेमबदगी नुसिनबा लिंगजल मानबा अमना अमगी मतेंग पांगनाबना चाउना काना बफंगबा ngamle हाइना फोंगदोकनाखी डिस्ट्रिक्ट मिशन मैनेजर बिष्णुपुर अंगोम अमरजितना भारत सरकार ना इंडिया की खुंगंग खुदिंगमक चाखतनबा अमदी रूरल एरिया दा लैरिबा ममा ओइबी नुपि सिंग सेनमिटलोन फगतनबा अमदी मखोइबु खुदसा हेयंदुना मसा मरोमदोम मेपाल तांगदना हिंगजबा ngamnaba पाइखलखलिबा स्कीम सिंग असगी कानबा कया ngasi MSRLM की मखादा लेकाई लेकाई खुंगंग सिंगदा लैरिबा नुपि सिंगदा कानबा चाउना पीदुना लाकली हाइखे NRLM na MSRLM na self help group sem nangai gi maram si karigino hai matamda ware hai basi khangbagini sen thungi phigumda sotha horaba koi waraba lairaba mi lai hai basi khangbagini hai
कृषि विज्ञान केंद्र थौबालसो मालेम की मफम क्यादा पांथोकनबगुम वर्ल्ड सोइल डे की थौरम ngasi केबीके थौबाल की कैंपसता पांथोकरे हेल्दी सोइल्स फॉर हेल्दी सिटीज हाइबा टीमदा पांथोकिबा थौरम अदुदा आरआरएस वांगबल की राइस ब्रीडर एल शांति किरण देवी हॉर्टिकल्चर एंड सोइल कंजर्वेशन थौबाल की डिस्ट्रिक्ट ऑफिसर खाइदेम मालेम गनबा मैतै अमदी केबीके थौबाल की सीनियर साइंटिस्ट एंड हेड इंचार्ज डॉक्टर केस प्रेमलता देवीना अथोइबा मिथुंग सिंगोइना सरुक्या के कक्सिंग अमदी थौबाल डिस्ट्रिक्ट की खनगतलबा फार्मर्स क्यादा सोइल हेल्थ कार्ड अमसुंग क्रिटिकल इनपुट्स कया येंथोकपगा लोइनना टेक्निकल सेशन कम फार्मर साइंटिस्ट इंटरेक्शन सु पांथोकिबा थौरम अदुदा अथोइबा मिथुंग की वारोल पिरदुना आरआरएस वांगबल की राइस ब्रीडर एल शांति किरण देवीना हाई हौजिक मफम क्यागी लौफम अयाम्बदा सोइल मांगथरकलिबा से अखोइना कन्ना मित्येंग चंगहोबा तंगाई फदे मसिगिदमक अखोइ पुंबना ऑर्गेनिक फार्मिंग दा माइ ओनसिनबा ngamlabadi सोइल बुकनबदा हेना मतेंग पांगनी हाइबा वाफम सिंग फोंदोखे सोइल जे मनोमगी मगुल हंथरएबा अखोइना याम थिना सोइल जे हुजि फगरनाबगिदमक होटनाबसे यामना मरुवेन हाइजनिंगी अखोइगी सोइल जे फगरनाबगिदमक अखोइना अखोइगी ऑर्गेनिक फार्मिंग से यामना बाइखलबा मथौ तारेबा Kangleipak Communist Party PWG-MC Unification PRO Chingkhaingan mana thadurappa cherol amana 3rd May lisingani kulumdoi dagi haurakiba kuki amadi maitei anegi lala seda Kangleipak Communist Party People's War Group ki athoba kaya thawaina pontha pikre kaya amana soinaiba punsi ohuri kaya amana yeknabagi makhutta takiduna kaisum sangda awaba khangli amadi lala sina maram oiduna mayum makai lanthum mangkiduna relief camp ta awaba khangli hairi cherol asina makha taraduna chairaga seda tungan ba India lenga ki policy chathari aikhoi masel amaga khatnanaba lalong kaya chathari tangkaga sida leiriba civil organization CSO khara amana kumai harau silhalli khara amana rally general strike dharna tawhanduna tongan ba isu sagat halli thawang asina aikhoi maitai singi lingjel manadabadu uthok chari hairi masina lisang sitna mikha ponduna lakli hairi thawang singa sida lupna tumina laithokpa ngamloi hairi ngasi fawbada lupna maitai aikhoi gi identity culture amadi integrity ngaktuna lakli maramaduna hairi basing asigi mayukta leiba thabak thawram khudingmak lupna hakchina lawi hairi Handak pangthokiba sangai festival asida tahaidaba uhaidaba thabak thoram kaya pangthokpagidamak leibak miyam khangna festival asibu sinbada January singi mafamda KCP PWG ga punna chatminariba loop singi maikaidagi January ba miyoi sing asigi mathakta party na athingba thamle hairi Seven Sister Foundation hariba sigi thogai puriba Hamom Sadananda Singh amadi Sunny Simra hariba miyoi ani asi numit 8 ni gi manungda lupka wakhal taminagadabani hairi hai Sadananda actor singer asi film amadi isai sakpa partina chahi ani athingba thamle makhatana apunba matam isai kanglup amikki makhada leiba saisakpa sing amadi film forum Manipur gi festival asida sarukyaruba actor actress sing Makoi sing asi lupka wakhal taminadriba fauba isai sakpa amadi film kumba namba amatayaroi hariba Miyoi sing asi numit 8 nigi manungda lupka wakhal taminagadabani hairi Amiki General Secretary Mayengbam Dhananjoy Singh Film Forum Manipur gi Chairman amadi BC Khangembam Kuleswar amadi Laimayum Surjakanta Sarma hariba makoi ahum lupta numit mangani faubada wakhal taminagadabani Asukwari batanja sida iramdam gi amata ngairaba heritage oiriba culture asibo mangthoklabadi lupna tumina laithokloi mafam matam yengdana akanba mityeng changlagani haina Cherola Makhatana Kangalakli Kumbi Kendra gi manung chanba wangu sanan khongda lawlok pa loikraba matungda hangduna leiriba lawfam kayada thau thokpa hangam holliba lawmi farmer singi damak darkar taba urea fertilizer har lawmi singda ataba mamalda fangankre Kumbi Kendra gi MLA S Prem Chandra gi mityang makhada Department of District Agriculture Office Bisnupur ga punna khutsam naraga wangu sanan khong awang lekai khuvuk lokol amadi khajing khombi lokolda thau thokpa hangam holliba asengba lawmi farmer singda urea har sing adu ataba mamalda fangan kibani hairi Universal Friendship Organization UFO Imphal West Headquarter number 1 Langthabal Fura Makhong Battalion gi manung chanalaiba Maitai Huyen Lalong Sintam Sanglen Sajal Academy UFO Habomarab Singtham Laikai Branch ki kuntra suba raising degi thoram achamba thoram amaga loinana pangthokre hairiba thoram adu gi manung channa organization asigi founder Luchingpural RK Manisana ki mafamda member sing laikai khumnaba ullaba matung organization asigi president RK Sana Parihalda general salute piduna
ikai khumnab utki thauram aduda organization asigi member singna malemgi firalgi mafamda salute piduna ikai khumnabasu utki ngasigi thauram aduda UFO gi president RK Sana Parihal home secretary L Loyumba commander Y Chingsang Lakpa UFO gi oina ladiba thangta gi chief instructor Nomaithem Bizoi battalion commander sing amadi Manipur gi tongan ba mafam kyadagi lakpa UFO gi member singna su sarukyakhe Salin Digital gi member oidiba Imphal West District ki manung chanba langthaba lep makha lekai digi gotimim Asarani Devi amadi Bisnupur District ki manung chanba Ningthaukhong Awang Khuna Ward number 1 dagi Angom Bembem Chanuda Bharat Seva Society Maharashtra na mathang sitna Manipuri classical dance amadi humanity service in Mitai religion da makoina makoi ki lamda matam sang na tawrakliba thabak thauram singbu sakhangduna Rashtriya Seva Puraskar 2025 ki mana pirakle hairi Loisilakpada maruba pau amuka hana pisari Lanjena Ribasing Lanjelakpagi chahi ahum suba thoram pangtokringai Government of India na mayumda hanjul hanaba firep lawfam thoi haina MP Angomsa Bimol Akoizamna Parliamenta haikre Session lisingani kuntaru tagi school uniform lamdam asigi iyong da sazaba fee oina season nabinaba sub committee on school uniform iyong fee mahiroi luptaruk na hairi Aikhoi masel wakalol khenabadagi apun bagi pangal sagat pangamdana lairibani haina ikalgi secretary general Wahengbam Luang Laimana phongdorakle amadi Malem Thongam Guwahati da miyamna taramna okre Hauzik phauge oina de ISTV na sandok chaba Manipuri pau matang asida lochinjare medeng tabri bapumna makpo amka hana khurumjare